Kuki Kutlai Paibasing na Moirang Tamna Rocket. Kapsin duna landarakliba terrorist ki thong asi center amsung state laingak na thawai dabani amadi makhoigi mathakta karisu tawba ngamdre haibadu mayak singna takpani haina salai kan belup ki general secretary kanglai cha khangan bana thadorakpa cherol mana nungnang ba phongdorakli cherol asina hai laibak thiba thodok adu da laikhidrabagi imung manungna thengna horiba awabada lup asna saruk yari asigumba ka hinba thong sing asi satharakpada thengba ngamdraba security advisor athuba matamda sindokpa natraga masana khangna pham thadokpagi tangai phadaba leire terrorist ki thong chathaduna micham miam hatliba amadi aso pan kaya nanghaliba sta chenaba sing athuba matamda phagatuna logi oiba charak piu la nasal nakal amata da tongsil sam rifles manipurdagi mapung fana loktho masigi mathakta manipur kanana bahot abada lamdam masigi MLA yangkhaina lawba apun ba phirep miyam da pung nifuni pangi manung da khangan gadabani lamdam masigi yalhomi sing kanna bahot abada aikhoi amato oina punsilasi hainasu cherolasina makhatari